Mamang chahi me ahumdagi thorakliba irang asigi manung channa Jiribam da thokliba misi minagi matangda Chief Minister gi maikaidagi yengsinnaba power amata pide MLA ama oirabasu yamna tona leibana thawai yamna nungaitana leiri haina Chief Minister Biren luchingba leingakta sagatliba Jiribam gi MLA Ashab Uddin na fongdorakpagi video ama social media da viral oirakliba video aduda MLA Ashab na Kuki Mar militant singi chaitheng nanglaba maitei khunja singa unaduna wari sanabage mami tari wari sanaba aduda MLA asina makha taraduna Chief Minister amade higher authority na Jiribam da thokliba irang asida mahak masabu chatuna yengsinaba wafam amata hairakpa leite Yaima Santi Sarat Kumbada power pibani haina leader kharagi maming palladuna thawai nungaitaba faure haibagi wafam palli higher authority na hairaklabadi deputy commissioner da mahakna haiba wa tagani haiba wafam su mahakna miyam da thamli amaromda angang yauna mioi taruk fajin khibagi matangda mahaki su angang lei masu lei hairaduna mahaksu nungaitaba poi pau tabada ahing tumba yade thamoida kaplibani haiba wafam su MLA asina miyam da thamki एगोंदो थोड़ा कैसे भी लेते हैं सिपाही जिरिबाम देशी इरांग ले रहे हैं चीफ मिनिस्टर ने कहा सिपाही सीएम चलो है लेती है आई लाइसे आई पर्सनल दला पनी कहा सिपाही पर्सनल लाइफ असम तक लाइसे एगो की याई में गुंबा शांति गुंबा ताशरत गुंबा ता पीवनी एगोंदो कैसे भी लेते हैं नंग चलो है काम फायदे आई थमो सुनो गाइते बने आई की प्रजा की वांगांग आई की एमएलए नहीं आई की वही सिने कैसे चत बनाते आई है बदे पीओ ना मचा बनाते को चीफ मिनिस्टर से ना नत्र का अतुप गवर्नमेंट की हायर अथॉरिटी हमने नंग चलो नंग सीरियस सिलो नंग मफम अनि मत सत मंग मेनी चलो है नसी फायदे अथॉरिटी ने आई उठा रहे है कदी इसी सुता गनी आई खतन हाय बददी आई की वा लोते नसी फाव लोते बने इमा इवन मयाम ने इंक्वायरी तौर येंग दे आई मतों तनी आई ले से आई याम तोर का लेबनी प्रजा न थगत पगी इकाई खंगर लेबी वानी